ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ 100K ꯌꯧꯕꯒꯤ ꯄ꯭ꯂꯦ ꯕꯇꯟ ꯁꯤꯜꯚꯔ ꯄ꯭ꯂꯦ ꯕꯇꯟ ꯌꯨꯇꯨꯕꯅ ꯊꯥꯔꯛꯂꯦ ꯍꯧꯖꯤꯛ ꯑꯟꯕꯣꯛꯁꯤꯡ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯆꯧ ꯅꯨꯄꯤꯒꯅ ꯇꯧꯍꯟꯒꯦ ꯑꯟꯕꯣꯛꯁꯤꯡꯁꯦ ꯑꯩꯅ ꯀꯦꯃꯦꯔꯥꯁꯤ ꯄꯥꯏꯔꯒ ꯇꯣꯝꯕꯤ ꯂꯥꯎ ꯇꯧ ꯂꯥꯎ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤ ꯂꯩꯖꯤꯡ ꯀꯩꯅꯣꯅ ꯑꯁꯤꯅ ꯐꯖꯅ ꯐꯝꯃꯣ ꯃꯥ ꯍꯨꯏꯁꯦ ꯆꯣꯡꯊꯔꯛꯀꯅꯤ ꯃꯈꯣꯡ ꯑꯃꯨꯛ ꯇꯦꯛꯀꯅꯤ ꯀꯦꯃꯦꯔꯥꯁꯦ ꯑꯁꯤꯗ ꯊꯝ ꯑꯩ ꯉꯔꯥꯡ ꯂꯥꯛꯄꯅꯦꯕ ꯀꯩꯅꯣꯁꯦ ꯄꯣꯠꯁꯦ ꯍꯨꯏꯁꯦ ꯈꯣꯡꯕꯗꯤ ꯌꯥꯗ꯭ꯔꯦ ꯀꯨꯝꯊꯍꯜꯂꯒꯦ ꯑꯗꯩ ꯉꯔꯥꯡꯁꯤ ꯌꯧꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯦ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯁꯦ ꯉꯔꯥꯡꯗꯥꯡ ꯂꯥꯛꯄꯅꯤ ꯑꯗꯣ ꯉꯁꯤ ꯇꯧꯍꯟꯒꯦ ꯕꯤꯁꯀꯔꯃꯒꯤ ꯃꯔꯥꯡ ꯉꯁꯥꯏ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯅꯤ ꯁꯤꯗ ꯊꯥꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯃꯗꯤ ꯆꯦꯅꯤꯗ ꯀꯩꯅꯣ ꯏꯔꯤ ꯌꯨꯇꯨꯕ ꯐꯔꯦ ꯁꯤ ꯑꯣ ꯀꯩꯁꯨꯝꯇꯗꯤ ꯇꯦꯛꯄ ꯀꯥꯏꯕꯗꯤ ꯇꯧꯔꯝꯗ꯭ꯔꯦ ꯑꯩꯗꯤ ꯀꯩ ꯇꯧꯔꯛꯀꯗ꯭ꯔꯥ ꯑꯩꯗꯤ ꯇꯦꯛꯅꯕ ꯃꯤ ꯌꯥꯎꯏꯗꯅ ꯌꯥꯎꯔꯛꯄꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯀꯥꯏ ꯆꯤꯡꯗ ꯀꯤꯒꯦ ꯄꯥꯈꯠꯄꯅꯒ ꯇꯧꯔꯤ ꯑꯁꯤꯁꯦ ꯂꯧꯊꯣꯛ ꯂꯥꯎ ꯇꯨꯝꯕꯤ ꯂꯥꯎ ꯑꯩ ꯀꯦꯃꯦꯔꯥꯁꯤꯗꯤ ꯈꯣꯡ ꯃꯨꯁꯟꯕꯤꯅꯤ ꯁꯥꯛꯀꯅꯤ ꯀꯨꯆꯨꯒꯁꯤ ꯇꯧꯔꯤꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯋꯥꯅꯤ ꯁꯤ ꯃꯌꯥꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯦꯜ ꯃꯥꯜꯂꯤꯗ ꯍꯥꯞꯄꯤꯁꯦ presented to ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯁ for passing 100K subscribers 1 lakh subscribers ꯂꯩꯔꯦ ꯑꯃꯨꯛ ꯏꯃꯥ ꯊꯥꯡꯒꯠꯂꯣꯁꯦ ꯐꯖꯅ ꯊꯦꯠꯇꯣꯏꯅꯤꯀꯣ ꯇꯝ ꯄꯥꯏ ꯃꯅꯤꯡ ꯗꯨꯝ ꯌꯦꯡꯒꯤꯁꯦ ꯑꯣ ꯃꯅꯤꯡ ꯊꯦꯠꯄꯒꯤ ꯁꯤꯗ ꯂꯩ ꯐꯖꯅ ꯐꯥꯗꯗꯤ ꯌꯥꯔꯣꯏ ꯄꯣꯠꯇꯤ ꯌꯥꯝꯅ ꯂꯤꯡꯅ ꯊꯥꯔꯛꯑꯦ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯂꯨꯝꯃꯦꯕ ꯀꯩꯅꯣ ꯇꯧꯕꯗ ꯐꯖꯅ ꯄꯥꯏꯌꯨ ꯄꯣꯠ ꯑꯣꯀꯦ ꯚꯤꯗꯤꯑꯣ ꯎꯍꯟꯒꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯑꯁꯣꯝꯗ ꯇꯨꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯌꯦꯡꯉꯨ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯂꯩꯈꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯑꯩ ꯐꯣꯟꯁꯤꯒꯤ ꯍꯧꯅꯕꯤ ꯈꯔ ꯃꯤꯁꯦ ꯀꯨꯆꯨ ꯂꯣꯏ ꯃꯨꯁꯟꯕꯅꯦꯕꯀꯣ ꯑꯣ ꯁꯤ ꯇꯥꯔꯦ ꯇꯥꯔꯦ ꯁꯤꯅꯤ ꯄꯣꯠꯇꯤ ꯌꯥꯝꯅ ꯐꯅ ꯂꯤꯡꯅ ꯊꯥꯔꯛꯑꯦ ꯃꯣꯏꯅ ꯑꯩꯗꯤ ꯑꯍꯥꯟꯕ ꯃꯤꯒꯤ ꯁꯨꯝ ꯑꯟꯕꯣꯛꯁꯤꯡ ꯇꯧꯕ ꯚꯤꯗꯤꯑꯣ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯏꯆꯟꯅꯨꯄꯤ ꯑꯅꯤ ꯂꯩ ꯏꯆꯟꯅꯨꯄꯤꯁꯦ ꯃꯁꯛ ꯎꯠꯀꯦ ꯑꯝꯇ ꯌꯥꯗꯦ ꯌꯥꯝꯅ ꯅꯣꯏꯁ ꯑꯣꯏ ꯌꯥꯝꯅ ꯂꯥꯡꯕ ꯅꯨꯡꯊꯤꯜ ꯃꯇꯝ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯆꯤꯛꯄ ꯇꯟꯖꯥꯗꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯉꯥꯏꯍꯥꯛ ꯂꯩꯗꯤ ꯑꯃꯨꯛ ꯂꯥꯡꯈꯠꯂꯛꯑꯅꯤ ꯑꯗꯨꯅ ꯑꯩ ꯅꯨꯡꯗꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕꯁꯦ ꯋꯥꯔꯤꯁꯦ ꯔꯦꯀꯣꯔꯠ ꯇꯧꯋꯦꯕ ꯑꯗꯨꯅ ꯋꯥꯔꯤꯁꯦ ꯉꯟꯕꯁꯦ ꯉꯝꯗꯕ ꯅꯣꯡ ꯐꯥꯗꯣꯛꯀꯦ ꯉꯟꯕ ꯑꯗꯨꯒꯤꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏ ꯃꯥ ꯌꯦꯡꯉꯣ ꯃꯁꯛ ꯌꯦꯡꯉꯣ ꯁꯤꯟꯗꯨꯔꯒꯥꯁꯦ ꯌꯦꯡꯉꯣ ꯁꯤ ꯕꯤꯁꯀꯔꯃꯒꯤ ꯀꯩꯅꯣ ꯇꯧꯔꯛꯄꯩ ꯁꯤꯟꯗꯨꯔ ꯅꯝꯕ ꯑꯣꯏꯔꯝꯅꯤ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯁꯤꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕ ꯏꯁꯥꯅ ꯀꯟꯅ ꯉꯥꯡꯉꯨ ꯁꯤꯃ ꯐꯪꯉꯛꯄꯁꯤꯗ ꯑꯩ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯁꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯌꯥꯝꯃꯒ ꯑꯩꯈꯣꯏꯒꯤ ꯒꯣꯜꯗꯟ ꯄ꯭ꯂേ ꯕꯇꯟ ꯑꯗꯨꯒ ꯗꯥꯏꯃꯟ ꯄ꯭ꯂേ ꯕꯇꯟ ꯀꯥꯏꯅ ꯑꯗꯨꯗꯤ ꯃꯤꯂꯤꯌꯟ ꯂꯣꯝꯗ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯂꯦꯞꯇꯅ ꯁꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ